Bisnupur District ki Ningthoukhong da Meeoi Central Force na phakhibadagi lamdam adomgi miyamna Imphal Tidim Road lambi thingduna thamgrei maram chadana Meeoi amabu hekta faba yaroi khudakta thadokadabani haina nupi singna lambi thingduna Thamzin kibani tungda district adugi SP laktuna miyam aduga wari sanaki SP ga wari sanaraba matung yanaba ama purakpadagi lambi thingkiba khongjang adu handokhe Irang si yamna kalle ta lam da mafam khuding da inau support to boina jiban to bo ho bayawna gre Ningthoukhong bazada chamchambami upa ma thoksom romelana phakre adagi bal tawri tangai phadaba khoi ya po chapagi ana ek chapadi khoi thadu e khoi jikar am thalan de gari no